PAODAM iyeng tabiri basingbo ahad maktada binita na taram nausabagaloyana kurumjari. Hauzik PAODAM asigi maroyo pau thamjari. Board of Secondary Education Manipur na lauba class 10 gi examination poll ngasi lauthokre. Ngarang ima leba kidamakta laikhidraba athoba sing yofamda ima kaithel lukmai seluki ima singna minute ani to minute leptuna awaw khongdokpaga loinana ikai khumnaba utkre. Myanmar dagi sanglakpa militant singi chana thakna polam sing aron balambida more tamna pusina ba honaramba miyoi taruk polam singa loinana phagatkre. Loinana kuki angang ama maira paibi ima singna kankre. Mapungoi ba paulo birase. Board of Secondary Education Manipur Bosem na lauba sahi asigi class 10 exam gi result Education Minister T.S. Basanta Kumar na ngasi lauthokre. Top 25 ke manungda top maridi Kwakaitel Haino Khongem Bida Laiba Ratan Kumar Memorial School na laukre hairi. Exam asigi ahanba position da Ratan Kumar Memorial School da tamba Kwakaitel Haino Khongem Bidagi Yengkhom Parai Hanba Apokpa Yengkhom Sukumar Amadi Apokpi Yengkhom Renu Ani Shuba position da school asimakta da tamba Irengbam Mamang Lekai dagi Sanjoy Wangkhem Amadi Wangkhem Bedana Laimagi Masanupi Omega Sanu Waikhom Nambol Awang Lekai dagi Laiprakpam Sadananda Amadi El Sobita Devi gi Masanupi Banners Laiprakpam Aduga Ahum Suba position da school asimakta dagi Mahairoi Ahum na taki. Exam Haidokpagi Thoramda Education Minister T.S. Basanta Kumar na exam Haidokpa sigi mapungoiba thaudang lauriba oja amadi bosengi official singda credit perioduna makhata na hai. Manipur tholiba irang asina maram oiraga school kharada relief camp hanglabasu school lising ahum jamapan romdi hauzik lemhori. Maram asna relief camp hangliba school sing sangdok sangjin tawraga amadi lemhoriba school sing asisu class hawanaba priority basis da thabak tawri. Apun bagi oina Mahiroi lakh taruk lom laiba sida irangasna maram oiraga lanjanari basi Mahiroi lising tara manga romni maram aduna anakpa government amadi private school singda sindok sinjin tawraga mahi tamba phanganaba nodal officer yauba volunteer team singna relief camp singda verification chathaba hore. Loinana ngasigi oina Imphal West ki mafam kharada admission tawba hore. Lairiba law and order gi phibam yenglaga tuba matamda school hangna ba honari amadi displaced tawna lairiba Mahiroi singi oina su lengakna angamba thakda honari haiki. Bosengi examination hall da pangthokiba exam result haidopagi tharamda Education S Commissioner Gyan Prakash IAS amadi Education S ki Director L Nanda Kumar IAS su sharuk yaki. Board of Secondary Education Manipur Bosem na lauba class 10 gi high school living certificate examination asi Kaksing gi Victoria High School gi Mahiroi Naurem Rosilia Apokpa Naurem Samilan amadi Apokpi Athokpam Sunibala Kaksing Sumak Lekaina Kulumdoi suba position da lakle mahana parikha asida phangkiba punba mark 935 ni ngasi exam haidorakpa sida Kulumdoi suba position da yaurakpada aikhoigi paumina mahaka unarubada Naurem Rosilia na hai ngasi mahakna mai palakpada yamna nungai masigi credit mahapu pokpiriba mama mapa oja sing amadi mahapu lairik tambada mateng pangbirakhiba maruk mapang singda pirakli loinana Rosiliana science stream da chatuna class 12 loira matung NEET exam thaduna medical line da saningbagi apamba phangdorakli aina ngasi 23rd position now jarakpase aigi damukta de adukimati harawe aigi marks sing loina satisfy oijai aduga Masih aina semaina my factor process aina hamba credit se ki parents mama wala da pijaning tu ka ibu pi ingai da ki tak pi tambirak bai gi pachasing adagi monta su pijaning tu ka aina sigi position zero pada aina da mating pangbi gi ba atopa mena so aina da mating yang pangbi adu ai gi friends sing namak da credit se pijaning ki aina panchaba ai se science stream da chacharaga 12 loiraga ai se nitharaga medical line da chachagi han kanjai
Directorate of Education SK Director na thorakpa order amagi matungina ZEO Kaksingi makhada lairiba school singda relief camp ta lairiba angang singna mahai tamnaba nodal officer sing yauraga thidokpagi thabak ngasidagi hokre Kaksingda lairiba tongan tongan mafamda hangliba relief camp singda chatuna mafam aduda lairiba angang singda makoina school singda tamnaba maming matha lakhatki Central Reserve Police Force CRPF की Director General Dr. Sanjoy Lan Thaukshen amadi Manipur Human Rights Commission की Chairman Justice UB Shahan anina ngasi Manipur Governor Anusha Uike ga unaduna May ahumdagi kuki amadi maitai kanglup ani gi marakta thokliba irang asigi matangda wari sanakre maduda governor na state asida santi pronaba center amadi state government na lokhaliba common program gi matangda khanganki masida natana May kumapandagi June ama phawbada Union Home Minister na Manipur laklambada piramba assurance amadi purpose toramba wafam haibadi peace committee semnaba amadi judicial inquiry committee semkibagi matangda su khanganki hairiba peace committee asigi chairperson governor masana oiribani aduga judicial inquiry commission asina Guwahati High Court ki retired chief justice amana lusingli ngasigi unabaduda governor na state lairiba section khudimak na issue asigi solution pubiraknaba amadi shanti lehannabasu wari chanaba amadi mapamarang khangdana lairiba sing makoi makoi gi darka laiba sing pibiduna makoi makoi gi laifamda halannabasu appeal torakli Impal East District ki manung chanba New Seconda sakhang daba singna irang sagatpo oina yum ahum mai tharambadagi mafam adugi akoibada lairiba singa State Force amadi RAF akan mamongda muknabadagi miyangi mob adu tan khaina ba honabada State Force amadi RAF na tear gas rubber bullet kaya kapkre hairi Thodo thopam dagi phangba pauna hairibana second gi akoibada lairiba praja singna mafam aduda yum mai thaba amadi Makalamatagi irang thoktanaba warep launaduna leiringai jarak asida kanano karino khangdaba miyoi singna mafamasa irang sagatnaba mawngda ngasi nungthil pung amarom tabada yum manungdagi mai tharambani masina thodo asi karamna tholibano haibagi achauba singnaba pokle yum mai chakhalakpa sina maram oiraga tholakpa mafamasigi akoibagi miyam aduga State Force Central Force amadi RF ka kanu mawngda muknakhi miyangi mob na hengalakpana second gi akoibada tholakliba miyam adu tan khaina honabada tear gas cell rubber bullet kya kauki maduda civilian khara asawapan nangkre hairi Manipur da tholiba kanluki irang asina maram oiraga ngarang imaleba ki saktam kaiba yaroi haiba wakalonda lantengnabada laikhidraba thauba singi imung manungi awabada saruk yabo oina khwairamban ima kaithel lukmai seluki ima singna mina ani tumina letuna awaba phongdopagaloyena laikhidraba singa phamda ikai khumnaba utkre amadi soktuna lairiba sing atuba matamda phagatpa oirashanu haina thongnikre hiramasi matangda lukmai seluki secretary Asem Nirmalana hai tholiba irang asda laikhidraba thongna pharaba micham kayasi imaleba kidamak thawai katkani haina wasakhiba mioi amata natrabasu imaleba kandaba yade haiba wakhalonda tholakhiba ngaktani adubu imaleba kangani amadi ngakani haina miyam mangda wasakhiba singadi hojik phawba wa amata ngangdana leiri masi makhoina kanadagi kari aronba khudong chaba lorubano natraga kari yanaba leibagino makhoina loruriba khudong chaba singadugi laman oina micham praja kayagi thawai katkidoribage Kukila lauba singna lausan kiba maitagi khulamadi yum kaya ngasi phawba India amadi Manipur government na takthok pangamdriba sigi maram karino masigi chapchaba pakhum security advisor na athuba matamda pigadabani karigumba ngamloidaba oiragadi miyam hogatuna lanthengnaragani masida luchingba amadi wasakhiba singna tumina babok oina yengduna leiro haina pendaba phongdokhi Myanmar dagi sanglakpa militant singi chan thaknaba polam sing aron balambida more tamna pusinana ba honaramba mioi taruk makoina sijunarakliba eco van manga amasung van amaga konana langa thengi miyamna phagat khre chan thaknaba polam kaya konana phaglaw mioi dudi Chandel Koijam village dagi e Karingshan Chandel Tuishim village dagi DP Koshil Maring Bihar dagi Vijay Thakur more ward number 5 dagi Muhammad Abdul Rahman Bablu Kumar Sharma amasung Sora Mamang Lekai dagi Muhammad Nazir Ahmad ni makhoi taruk polam singa konana langa thel kangjai bung lampak ta puraktuna miyangi oiba warep kaya lawra matung polam sing adubuna relief camp sing da yenthokpa aduga makhoi taruk puna matung manau miyamna yadaba thabak tawdana ba wakhal taminara matung gariga konana thadokhiba haina khanakre
KALL Langathelgi Secretary Lenin Puyamna Phongdorakpada National Highway 102 asina phauduna chaliba Langthabaldagi Koijam Khun taba lambi asi phauraga aronba lambida more tamna pochai puduna chatle haiba pau phangbadagi Langathelgi miyamna hairiba aronba lambi asi senaduna lakpani ngasi ayu pung manga khara helakpada hairiba gari manga asi yamna chingnaba mawngda lakpa ubadagi hangoi pa chingjingi mapada khanduna wahang pahong tawbada moreda pusinbani haibasi khanglakpani makoina aronba lambida lona pusinaba honaramliba polamsing asi relief camp te lairiba awana tarabasingda yenthokhinaba miyamna amadi Langathelgi koibada lairiba club taretna warep lepnare haina phongdorakhi Sagol Sam Mandeshwari Kobi Maira Paibi Amana Phongdorakpada Mamang Thagi ahumdagi khanghodana oirakliba laibak thiraba kangluki oiba irang asna maram oiduna misi mina yauna sukwanaraba matamasida karbat toriba mioising asina masagi khanna thabak tawba si pende karigidamak makhoi aronba lambi asta lona chatnaba honaribano masi pende ngasigi oinadi makhoi amadi makhoigi gari sing asoyangam yaudanaba miyamna senabiri adubu matung tarakpada miyamna pamdaba mawngda sigumlaba karbar asi chatharak pathoklabadi madugi daita miyamna lawba ngamloi masa masana pujagadabani haiba wafam phongdorakhi Kaksing District ta ahanba oina NEET Medical Coaching Center ama oina Chauba Champa Coaching Center CCCC ngasidagi Kaksing Bazaar Kunyai Lekai da laiba Geo Office Building da hangdokre Coaching Center adu hangdopagi thoramda Chauba Champa Coaching Center ki founder Sagwaijam Manihar social worker and Sharat Chakpi Karong High Secondary School ki principal PTK na thoram mapusing oiki CCCC Kaksing ki founder Sagwaijam Manihar na phongdorakpada Kaksing District ki ahanba oina hangdokliba NEET ki Coaching Center asi India ki digital technology based education edutech company singi manungda mangzal thariba extra marks India education company ga khusamnaraga hangdokpani center asi ngasidagi hangdokpagaloyana hana extra marks India education company da sahi amagi NEET coaching gidamak mingjan khraba mahiroi singidamak matam khara pre basic concept class sing pangthokani hairi Angang sahi mapan suraba ama apokpa Krishna Ram Jaspur Madhya Pradesh ki Jaspur dagi hauzina awang posang bamda laiba stone crusher amada laiba apokpi mamana momon wifi kanan village kangpokpi dagi ngasi nungthil pung 2 minute mangarom tabada Bisnupur tamna activa angang ba machu registration number MN01AS5437 da apokpa mapaga tonglaga lakpada ngaikhong khuno mapada accident tobadagi Mapa laikan na bagi sa kringaida angang adu mayra paibi sing na kankre Bisnupur kaithel da ima ibel kaya na wakay mipam pamlingay angang adu miyang marakta mayra paibi ima krana pusilakpada angkilgi ima el nganbina angang adu wahang pahong tawki angang aduna mahaki mapa mama kuki ngaktani mahaksu kuki ni haina khungki wakay mipam pamlibi ima singda ima el nganbina angang adu kuki ni haire adubu angang haibasidi laigumbani amaromda karishu khangjaba nate haina haibadagi miyamna kanbirasi hainabadagi soida ngamdana lainabagidama Bisnupur district ke additional SP law and order Satyam Takhalambam OC Bisnupur ke Dinesh Kumar amadi district child welfare officer and Nandashyamda miyam mangda ngak sanbinaba kusinaki hauji angang adu child welfare committee Bisnupur amadi district child protection unit Bisnupur da makhata nangakpi sanbinaba amadi mahaki mayum yokinaba kusinakre hairi Manipur da hausi thole bairang asi India government amasong Manipur lengan athubada warasin purau ekhoi santi pami Manipur ki saktam kaiba yaroi haiba demand toroduna Thoubal district ki sanga yumpham salamachada miyamna wakan yumpham phangkre Diamond Youth Welfare Association sanga yumpham amasong Rural Upliftment Development Association ruda sanga yumpham anina sinduna sanga yumpham pulai pokpi community hall da pangthopa wakan yumpham aduda charuk yakiba Alhas Hussain Ahmad na phongdorakpada Manipur da hausi thole bairang asi India government amasong Manipur lengan athubada loisinaba honabiyu aikhoi santi pami lamdam asigi miyam lanjenaduna awaba mayok nare loyana kanglup amatana Manipur thugainaba honaba yaroi karigumba honaraglabadi kanglup adugi mayokta laigani haiba wafam thamlakhi wakami pham loisilakpada miyamna aikhoi santi pami athubada irang asi loisinbiyu haiba kholaw lawki Mamang thagi ahumdagi khanghodana tholakiba kangluki irang asigi horakpam miyamna
ꯈꯪꯅꯔꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡ MLA ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯃꯗꯤ CSO ꯁꯤꯡꯅ ꯗꯦꯜꯂꯤꯗ ꯊꯣꯝꯖꯤꯟꯕꯤꯗꯨꯅ ꯑꯃꯗꯤ UNꯗ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯌꯧꯍꯟꯗꯨꯅ ꯃꯅꯤꯄꯨꯔꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯕꯤꯔꯣ ꯍꯥꯏꯅ ꯌꯥꯏꯔꯤꯄꯣꯛ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯌꯥꯏꯔꯤꯄꯣꯛ ꯀꯩꯊꯦꯜ ꯁꯤꯟꯊꯥ ꯂꯦꯞꯂꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯁꯤꯔꯃꯥ ꯁꯗꯔꯥꯅꯤ ꯀꯧꯕꯤ ꯌꯥꯏꯔꯤꯄꯣꯛ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯤ ꯑꯃꯅ ꯍꯥꯏ ꯏꯟꯗꯤꯌꯥ ꯇꯨꯗꯦ ꯑꯃꯗꯤ ꯑꯦꯅꯤ ꯂꯥꯏꯚꯇ UKLF ꯀꯤ ꯂꯨꯆꯤꯡꯕ SS ꯍꯥꯎꯀꯤꯞꯅ ꯍꯧꯈꯤꯕ 2018 ꯀꯤ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯗ BJPꯕꯨ ꯁꯧꯒꯠꯀꯦ ꯀꯨꯀꯤꯒꯤ ꯗꯤꯃꯥꯟ ꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯀꯔꯤꯗꯒꯤ ꯊꯣꯛꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ ꯀꯔꯤꯒꯤꯗꯃꯛ ꯏꯔꯥꯡ ꯑꯁꯤꯕꯨ ꯉꯁꯤ ꯐꯥꯎꯕ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯂꯛꯂꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ CSO ꯂꯨꯆꯤꯡꯕꯁꯤꯡ MLA ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯁ꯭ꯋꯥꯏꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯃꯗꯤ TVꯗ ꯈꯟꯅꯅꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯖꯟꯇꯔ ꯃꯟꯇꯔꯗ ꯑꯃꯗꯤ UNꯗ ꯋꯥꯀꯠꯅꯕ ꯆꯠꯄꯤꯔꯣ ꯃꯤꯌꯥꯝ ꯋꯥꯔꯦ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯍꯟꯕ ꯉꯥꯏꯈꯤꯒꯗꯣꯏꯅꯣ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯟꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣ ꯃꯅꯤꯄꯨꯔꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯕꯤꯔꯣ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ इलेक्शन की मतंगदा BJP अमदी कुकी लालौबानी के मरकता यानखिबा वाफम कया दो फोंदोरगा ngasidi India लेंगाकता कुकी अमदी कुकी लालौबासिंगना ब्लैकमेल तौरे ब्लैकमेल असना मरम ओइरगा मणिपुर की मिचम प्रजादा सौबा जैथ्यांग फंगलिबा असि यूनियन होम मिनिस्टर ना थुब मतमदा सेंदोरकदबनी हाइना ऑल मणिपुर बार एसोसिएशन अंबागी प्रेसिडेंट पुयाम तोमसा ngasi मणिपुर प्रेस क्लब दा पांथोकपा पाउगी मिफामदा फोंदोखरे महान मखाताना हाई इंडिया लेंगाका कुकी लालौबासिंगा यानखिबा वाफम अदु लोग योइबा मियेंगदा कदाई फावबा ओइथोकपा याबा नत्रगा यादबा हाइबा वाफम लैबा यंगसिनबा मथौ ताई करिगुंबा लो कोर्ट लाकपा मतमदा यासिनखिबा वाफमसिंग अदु पुथोतुना थेंगनबा मफमदा यूनियन होम मिनिस्टर अमित शाह माइ थंफम लेरोय अमदी BJP की लीडर सिंह इकाई फिरुक खुंगनी इलेक्शन मतमदा वाफम कया अमा हाइरंबा याई 2022 की फेब्रुवारी कुलुमदोइदा चुरचांदपुर पब्लिक ग्राउंड दा पांथोकपा फंक्शन अमदा अमित शाह ना कुकी की पॉलिटिकल एस्पिरेशन अमा पिथोकनी हाइना फोंदोलमी हाइना केनो ना थादोरकलिबा वाफम असि कदाई फावबा लीगल ओइबनो करिगुंबा केनो ना फोंदोरकलिबा वाफम असना अचुंबा ओइरगदी लो कोर्टा नियम चुंबा थेंगनगदबनी असेंगबा ओइद्रगना वाफम असिगी मतंगदा चपचाबा क्लेरिफिकेशन अमित शाह ना पिफम थोई अमित शाह ना हंदक मणिपुर दा लाकपा मतमददी हंदक थोलिबा इरांग असि मैतैना SD तानबदगी थोकपनी हाइना ताइसिलमी महाकी वाफम असना प्रजा वाहलिबा असि करिगिनो थोलिबा इरांग असि कंट्रोल तौनबनी हाइना सेंट्रल फोर्स कैमरूम थाजिलकलगा मिचमदो ओइनो ओनसलकलिबा असि करिगिनो मसी अमित शाह ना पाखुम पीबा ताई मदु नत्रगदी मजे एग्रीमेंट तौख्रबा मणिपुर के प्रजा सिंह ngak sengani hariba India lenga asi mapu pandabani haina lorokpasu yai sahi kaya gi mamangdagi khundaminarakliba kuki amadi phurup ani gi marakta Myanmar dagi sangsilakpa amadi hana leminaram banataba kuki singna insilaga ethnic crisis manba mawongda irang thoanba sisu Amit Shah na sengdokpa mathau tai kuki singa tarokliba thaba asidi lebaki leader singda maitai hatnaba blackman toribani security force na khura hangdana leiraga irang asi lephanba ngamdragadi blackmail asi makhatana adumak torakini aina yaba security force ka thengnagadaba lanpham asida security force singna leithoklaga leiraga micham praja ga thengnahanba haibasi laibak thibani makhoina toriba yanaba yaroidaba offense asi tobiganu manipur muthanaba honabiganu haiki मणिपुर हौजी थोलिबा कालनो की इरांग असदा भारत सरकार न तुमिना येंगदुना लैबा हाबसी युम मई चाकपा लोइरगा फायर ब्रिगेड लाकपा तारगा तोकनी भारत सरकार न मणिपुर येंगलिबा मियंग असि करिनो हाइना उमंग लाई लाइफम लाइन योखल्लो ULYOK के एडवाइजर ओक्रम मंगलेम नंगसी मणिपुर प्रेस क्लब ता पांगथोपा पाउगी मिफामदा फोंदोक्रे महाना मखा तारदुना हाई थोलिबा इरांग असि की फिबम लुरो फावबा भारत सरकार न तुमिना लेसिनबा हाबसी भारत सरकार की करमबा लेंगाक लोनो मसिदी मणिपुर बु साउना सिंगबनी मे अहुमदगी हौरगा जिन कुकी अमदी मिजो सिंगना इरांग हौरकलगा मालेमदा शक्ति लेरे हाइबा ब्रिटिश का लांथेंगनरकिबा इपाइपु सिंगी इजेनबा मैतै इरेचा सिंगना करिगी तुमिन्ना लेगदोरिबनो थोललिबा इरांग असिदगी मणिपुरगी पालिबा लेंगा असना कंदना तोपा लंगी लेंगा न कनगदोरिब्रा भारत की मनुंगदा तिलबसु भारत सरकार न तुमिना येंगदुना लेरी मरम असना इरांग असि मतोकरमना पुन्ना लोइसिंगनी अमदी हिंगदगे हाइबसी वाहंग अमा ओइरी हाइकी पाउगी मिफमदुदा सरुक याकिबा ULYOK के प्रेसिडेंट सुरजित सेंजम अवांगना हाई इरांग असना मरम ओइरगा अमांगाता थोख्रबा लाइसेंस सिंग मियांगी मतेंग अमदी थौजालदगी संगतपा हौरगनी तंजा असि यौरो फावबा लेंगा असि लुसिंगबा सिंगा तुमिना लेरबनिना मखाताना लेबाकी इशूदा यावबिरकलनु करिगुंबा थोलके हाइरगदी थिका तौबा कॉन्ट्रैक्टर अमा ओइना सेंगना थोपिरउ हाइकी
Young Defense Club Hyang Lang Wobogai Therapy Shak Absolute Benefication Club Wobogai Therapy Shamadi Apun Bamera Paibi Loop Therapy Shakna Punna Sinduna Narco Terrorism Mayok Tangasi Taxing District Manung Chana Therapy Shakta Laiba Ayang Lima Pantobi Laimang Community Holder Wakami Pam Kre Mahiroi Sing Mera Paibi Sing Atay Kiana Punky Wakami Pamaduda Narco Terrorism Marupang Namutatu Stop Militarization in Manipur Central Force Na Kangluki Irang Sagat Kanu RAF Manipur Lokto U Go Back Assam Rifles Kuki Terrorist Sing Manipur Tantoko Manipur Lengana Kuki Terrorist Sing Tengnabang Amdrabadi Miam the Sino Manipur NRC Sanahalu Manipur Gingam Kai Gaibiaroi No Ethnic Based Administration in Manipur Manipur Lengaki Mating Pudo U Habina Sing Ba Warol Sing Iba Placard Kaya Paiki Wakay Pamaduda Young Defense Club Hyang Lang Wobogai Therapy Secretary President Elangbam Tike na Pondokibada India si Kangluki na Puna Labeleba Ama Oibana Kangluki Lala si Hek Tholakli Purup Anigi Marakta Thokpa Irang Sing Atenba Matang Manungda Lotion Gali Aduga Kari Damata Manipur Tholiba Irang asi Lotion Naba Honadribano Hauzik Manipurda Irang asi Kuki Amadi Maitegi Marakta Thokpa Lan Oina Ubagi Wani Adubo Kuki Gilanjadaba Miyamdi Kari Sukhangjadana Lairibani Narco Terrorism Sagatpa Kuki Militants Sing Aduna Maitei Purupu Maru Pangna Mutatnabagi Pandamda Makoina Zangsaliba Lani Masida India Government Kari Damakta Hauzik Power Yengduna Lairibano Aikoi India Government ki Thausil Yamna Pende Asumna Tobas na Aikoi Tonganba Pire Ama Longnabagi Matamadu Yausalakadore Ngasigi Wakan Mi Pamaduda Federation of Haumi ki President Sapamza Jadumani Federation Asigi Core Committee ki Member Saimat Maringshu Wangang ki Hairi Kaksing District Manung Chanaleba Hyang Long Girls Junior High School da Hangliba Relief Camp asi ngasi thama sapchana phare Relief Camp asida Kumbi Kendra ki Manung Chanaleba Napat Sugnu Kendra ki Manung Chanaleba Sero Sugnu Tangjeng amadi atai mafam kya dagi miyoi kya na jangjafam loduna leiri Relief Camp Master Laibi Napatagi Nupi Amada Pondorakpada Napat Hariba Kungangasi Kumbi Kendra ki Khwaidagi Matai Oina Manipur Tural gi Mapala Taba Apikpa Kungang Amani Napat ki Manata Lairiba si Laloi Phai Haiba Asauba Kuki Kulamaga Hek Thangana Laiba Aduga Sugunugi na Tural Wangmada Laiba Mafamni Napat ki Miyoi Sing Kuki Kul Phaudana Jatke Hairabadi Sugunu Chuachampul Lambida Manipur Tural gi Mathata Saba Thong Mathak Amakak Lalaga Chatpanatana Dai Lambi Laite Asigumba Mafam Asa Lairiba Napat ki Miyamasi Irang Thokpa Horakpa Matamda Laloi Phaida Kuki Singna Bankar Sajilakpa Ubadagi Kinaduna Mayum Thadoknaduna Chenaba Horaki Adubu Sipaina Mafamasta Kanamata Kut Tanaba Yaroi Haiduna Kana Tingbadagi Napat ki Miyoi Sing Mayumda Hanjinduna Lainabasu Yauki Asumna Lairingai Hokiba Me Kuntaret Kunipa Lona Bahingda Kuki Militant Singna Nomai Kapsilak Pagaloina Yum Kai Mai Tharaki Madudagi Napat ki Miyam Chauraba Manipur Tural Songthaduna Iroiduna Lalaklaga Sapagada Ampam Singda Thawai Hingnaba Lanjanarakibani Napadasi Kumbi Kendra ki Manung Chanalaiba Mafamni Aikoi ki Mihut Oiriba Kumbi Kendra ki MLA na Aikoi Kadai Lairi Kari Chari Haiba Ngasi Phauba Hangbira Driba Karigino Aikoi ki Kendra Thangnariba Sugunu Kendra ki MLA na di Relief Camp Singda Ngahak Laitana Mateng Pangba Loyana State Force Thamduna Lanjana Kiba Miyam Mayumda Halakpa Yanaba Sinbagi Pau Tai Kaksing District ki Tongan Pham Singda Laiba Napat ki Miyamda Kumbi Kendra ki MLA na Miyeng Sangbiduna Mateng Pangbiyu Haiki Hyang Long Girls Junior High School Relief Committee ki Maikaidagi su Gamena Thomatamda Manipurda Tangdu Laitaba Puraktuna Relief Camp Singda Lairiba Miyambu Masamasagi Mayumda Hanjaba Yanaba Sinbiyu Haiki Bisnupur District Number Police Station na Konba Yumnam Kunau Dalaiba Kaino Gram Panchayat ki Pradhan Ngangom Savana Devi ki Yum ki Thongalda Ngasi ayuk hand grenade ama thamlamle ngasi ayuk charana pung taruk lom ta matamda pradhan Savana gi mahaki thongal da leiba laisang wai taiba thokpada laisang gi nakal da amuba machugi charang ama leirambani hairi bom leire haiba pau phangbadagi Nambol Police Station gi ASI ke jiban na luchingba tim ama lagtuna hand grenade adu lokhat khre bom asi kanana karigidamak thamlambano haiba chapchana khangba ngamdri thodo asi matangda pradhan ngangom Savana unaduna wari chanabada mana phongdorakpada
asumna yumlakta bom thamlamba si yamna nungaijade mangonda personal nungaitaba leiragasu wari chanaba pamjai mangonda nungaitaba leiraga yumlonariba kayo lekaida mi sokpa yaba siba yaba pochak thambiramba si yamna tahonjaningde kari marangidama kanana tobibano haibaduma khanganjaningi asigumba thodo asi mahak tanatana atopa miyoi singdasu tobiganu asigumba micham prajada akia khang pibagi thaba si makhatana tobiganu haina appeal tawki Amaromda Nambol Police Station manung channel laiba yumnam kunau da laiba kainau gram panchayat ki pradhan ngangom sabana gi yumgi thongal dangasi ayuk bom thamlamba yaning da phonotuna yumnam kunau mera paibi welfare youth club yumnam kunau amadi youth development club yumnam kunau na punna khusamna duna ngasi nungthil yumnam kunau da wakal mi pham phangkre wakal mi pham adu saruk yakiba women development association yumnam kunau gi president wailata devi na phondorak pada micham miyam gi yumda bom thamduna awaba mi paiba polibasi yaning de Megi tang ahumdagi tholiba kangluki irangna misimina awaba kaya mayok naringai cherak asida bom thamlambagi thabak chatharakpa si yamna laibak thibani matungda sigumba yumlakta bom thambagi thaba si tobiganu haina phongdokhi prajada ki akhang piba yaningde bom thamlambagi langla langjin puthokpiyo haina thaba placard kaya su sinaki yumlakta bom thamlamba yaningde haiba kholau kaya su lauki PAODAM Banglo Manipur amadi regular voluntary blood donor Manipur anina Jennings blood bank ka khusan aduna lamdama sa tholibeira ngasna maram oiraga so pananglaba singda igi awat pa laitena ba amadi atai ana layengda igi darka laibada mateng pangna bagidamak khunai gi kathoklaba haina Mingthon du ngasi Jennings blood bank da voluntary blood donation camp pangthokre piba doi matang da PAODAM Banglo ki secretary Thaudam David na hai lamdam sa tholibeira ngasna maram oiraga so pananglaba singda igi awat pa laitena ba amadi atai ana layeng lakpa singda igi mateng pinabagi pandam da camp asi pangthokpani ngasi chathakiba camp asida punna blood donor kunthra romna dan tawki makhatana su igi awat pa laitena ba blood donation asi pangthokki gani haiki Kangluki irangda mayum makai mai thadok pirakpadagi lanjena duna leiriba imung singi macha machu singda maya Imphal bazada leiba City Higher Secondary School da mahei tambada lemna mahei tamhangani haina lauthorakli hiramasiga marile ena schools da pangthopa paumi singuna mada schools gi principal Irengbam mantrina kumjali singani amada lingkhalaki ba schools na he horopa matamdagi hauna lamdam sa thokpa matamatangi oiba thodo wathok sing amadi awana taraba singda mateng pangduna lakli maroina laiter laira imung kaya gi macha masu singna mahai tambada su schools na pangbe aba mateng pangli masigi makha tarakpo ina chahi asigi me ahumdagi hauduna tholiba kangluki irangasta mayum maikai mai thadok padagi lanjena duna leiriba imung singya awaba schools na saruk yaduna lakli maroina hojiksu maya Imphal gi charoi bungda hangniba relief camp asa leiba lanjalakpa mairoi singbo schools gi oja singa lemna larik takpi duna lakli loinana tholi beira ngasta makhatana ahenba mateng pangbagi matangda su school authority na kupna khanaro matungda awaba tarba imung singi macha masu singna schools da pre nursery dagi class 12 phawba si mahi tamba pamlabadi lemna mahi tamhanaba warep laure maramasna handaki irangasta wana taraba imung singna schools da makoi gi macha masu singbo thabirakuna lemna mahi tamhanbagi khudong chaba si lobiyo haiki Gujarat ki Kutch district tanga si numidawaram cyclone biparjoy humjilakpa yai haibadagi miyoi lak amarom saphagda mafamda puthokre stadu gi mafam kyada angangba masung komla machugi section ningai ingit pikre hauze Gujarat ki samudra khongban dagi kilometer chamarom lapa mafamda cyclone biparjoy kana situna leiri hairi cyclone asi Pungda kilometer jam tara manga dagi jam kun manga phawba yangna sitli weather office na piba warolda cyclone asi gloyena nong kana haithagani hairi cyclone asi thengna bagi sem sanaba Gandhinagar da leiba state emergency operation center da CM Bhupendra Patel na chair loduna meeting ama pangthokre national disaster response force NDRF ki team tarani pan state disaster response force SDRF ki team tarani thoi state road and building department ki team jam tara manga amasung state electricity department ki mioi chahum mauda threat coastal district singi tongan fam sing da thamduna section tharang lokhokre cyclone namara moreduna samudra imaida meter taruk phawba wangna kagani hairi haujaroi bada maroi pamuka na pijari Board of Secondary Education Manipur na lauba class 10 gi examination poll ngasi lauthokre ngarang imaleba kidamakta laikhidraba athoba sing yofamda ima kaithel lukmai seluki ima singna minute ani 2 minute leptuna awaw khongdokpaga loinana ikai khumnaba utkre
ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯂꯛꯄ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯑꯔꯣꯟꯕ ꯂꯝꯕꯤꯗ ꯃꯣꯔꯦ ꯇꯝꯅ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯕ ꯃꯤꯑꯣꯏ 6 ꯄꯣꯠꯂꯝꯁꯤꯡꯒ ꯂꯣꯏꯅꯅ ꯐꯥꯒꯠꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯀꯨꯀꯤ ꯑꯉꯥꯡ ꯑꯃ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯅ ꯀꯟꯈ꯭ꯔꯦ꯫ ꯉꯁꯤꯒꯤꯗꯤ ꯄꯥꯎꯗꯝ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫